ꯑꯁꯨꯝꯅ ꯃꯊꯟꯇ ꯋꯥꯈꯜꯗ ꯃꯍꯣꯟ ꯃꯑꯣꯟ ꯈꯜꯂꯤ꯫ ꯃꯁꯥꯗ ꯄꯪꯆꯤꯡꯗ ꯆꯤꯡꯅꯩ꯫ ꯉꯁꯥꯏ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯎꯈ꯭ꯔꯤꯕꯁꯤꯡꯗꯨꯅ ꯀꯔꯤ? ꯃꯔꯤ ꯃꯈꯣꯡꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯨꯡ ꯍꯨꯟꯖꯤꯟꯅ ꯈꯪꯅꯤꯡꯂꯛꯂꯦ꯫ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯆꯔꯩ ꯐꯤꯁꯦꯡ ꯁꯦꯠ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯂꯛꯂꯒ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯊꯥꯟ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯗꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯄꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯅ ꯃꯆꯤꯟꯗ "ꯏꯃꯥ ꯁꯅꯥ ꯃꯔꯣꯜ ꯈꯪꯗꯦ, ꯏꯃꯥ ꯁꯅꯥ ꯃꯔꯣꯜ ꯄꯤꯌꯨ꯫ ꯏꯄꯥ ꯂꯨꯄꯥ ꯃꯔꯣꯜ ꯈꯪꯗꯦ, ꯏꯄꯥ ꯂꯨꯄꯥ ꯃꯔꯣꯜ ꯄꯤꯌꯨ꯫ ꯈꯨꯕꯤꯡ ꯈꯨꯕꯥꯏ ꯃꯔꯣꯜ ꯈꯪꯗꯦ, ꯈꯨꯕꯤꯡ ꯈꯨꯕꯥꯏ ꯃꯔꯣꯜ ꯄꯤꯌꯨ꯫ ꯂꯩꯃ ꯈꯨꯅꯨ ꯃꯔꯣꯜ ꯈꯪꯗꯦ, ꯂꯩꯃ ꯈꯨꯅꯨ ꯃꯔꯣꯜ ꯄꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯔꯛꯄ ꯎꯏꯁꯤꯜꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯁꯅꯥ ꯐꯝꯕꯥꯜ ꯂꯥꯡꯅ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯒꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡꯒꯤ ꯄꯣꯃꯤꯠ ꯀꯥꯡꯂꯛꯂꯦ꯫ ꯂꯩꯃꯔꯦꯜ ꯂꯥꯡꯒꯣꯟ ꯆꯥꯎꯕꯤ ꯏꯃꯥꯅ ꯈꯣꯌꯨꯝ ꯃꯌꯥꯏ ꯑꯍꯛꯄꯕꯨ ꯈꯪꯍꯟꯕꯤꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯂꯩꯃꯔꯦꯜꯅ ꯃꯩꯍꯧꯔꯣꯜꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯗꯨ ꯃꯃꯤꯠꯇ ꯎꯍꯜꯂꯦ꯫ ꯅꯣꯡꯃꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯅꯤ꯫ ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯅ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯛꯏ꯫ "ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤ ꯑꯩꯗꯤ ꯂꯥꯡꯒꯣꯟ ꯆꯥꯎꯕꯤꯅꯤ꯫ ꯈꯨꯔꯥꯏ ꯂꯧꯐꯝꯂꯦꯟ ꯈꯨꯟꯐꯝ ꯑꯆꯥꯟꯕꯗ ꯂꯧꯎꯕꯤꯅꯤ ꯑꯩꯗꯤ꯫ ꯌꯥꯡꯃꯣꯏ ꯃꯍꯩ ꯅꯣꯏꯅꯥꯏ ꯂꯣꯏꯃꯣꯝ ꯐꯥꯋꯣꯏꯕꯤ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯅꯥꯡꯒꯅꯤ? ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯃꯥꯏꯀꯩ ꯄꯥꯡꯗꯨꯅ ꯀꯦꯒꯦ ꯑꯀꯣꯡꯖꯥꯝꯕ ꯅꯤꯡꯊꯧꯒ ꯎꯅꯔꯨꯒꯦ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯤ ꯂꯥꯏꯒꯤ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯁꯛꯊꯤꯕꯤ ꯍꯥꯎꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯂꯦꯞꯇꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯌꯧꯅꯕ ꯂꯥꯛꯏ꯫ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯂꯦꯟ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯈꯨꯅꯤꯡꯊꯦꯛ ꯁꯥꯌꯤ ꯌꯧꯔꯛꯂꯦ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯑꯀꯣꯡꯖꯥꯝꯕꯗꯤ ꯆꯤꯉꯨ ꯊꯥꯡꯖꯤꯡꯒꯤ ꯂꯦꯝꯂꯩ ꯉꯥꯁꯤꯡ 100, ꯌꯥꯔꯧ ꯁꯥꯁꯤꯡ 100, ꯊꯥꯡꯖꯤꯡꯂꯥꯏꯒꯤ ꯁꯔꯦꯟ ꯆꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯝꯂꯦꯟ ꯈꯨꯅꯤꯡꯊꯦꯛ ꯁꯥꯌꯤꯗ ꯁꯥꯗꯥꯟꯕ ꯂꯥꯛꯄꯗꯨ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯐꯥꯋꯣꯏꯕꯤꯅ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯛꯂꯦ꯫ "ꯑꯩꯅ ꯎꯅꯒꯦ ꯂꯥꯛꯄꯁꯤꯗꯤ ꯑꯔꯦꯝꯕꯗ ꯇꯥꯈꯤꯗꯧꯔꯦ꯫ ꯂꯥꯡꯒꯣꯏ ꯁꯒꯣꯜꯅ ꯌꯥꯡꯕꯅꯦ, ꯑꯩꯅ ꯅꯨꯖꯥ ꯑꯣꯏꯕꯅꯦ꯫ ꯈꯥꯝꯕ ꯅꯪꯍꯧꯔꯣꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯒꯤ ꯏꯄꯥꯎ ꯇꯥꯔꯒ ꯈꯥꯝꯕ ꯌꯥꯏ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯥꯋꯣꯏꯕꯤ ꯃꯄꯥꯎꯈꯣꯜ ꯍꯔꯤ ꯅꯣꯡꯅꯥꯡ ꯃꯥꯟꯕꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯑꯀꯣꯡꯖꯥꯝꯕꯕꯨ ꯀꯧꯔꯛꯂꯦ꯫ "ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯪꯒꯤ ꯂꯥꯡꯒꯣꯏ ꯁꯒꯣꯜꯅ ꯌꯥꯡꯕꯅꯦ ꯆꯦꯛꯂꯥꯒꯨꯝ ꯆꯤꯟꯗꯤꯟꯅ ꯄꯣꯝꯕꯤꯒꯨꯝ ꯆꯤꯂꯣꯛꯅꯅꯤꯡꯕꯕꯨ ꯉꯝꯂꯣꯏꯗꯧꯔꯦ ꯅꯨꯡꯁꯤꯕ"꯫ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯀꯦꯒꯦ ꯑꯀꯣꯡꯖꯥꯝꯕ ꯈꯪꯂꯦ ꯐꯥꯋꯣꯏꯕꯤꯅꯤ꯫ ꯃꯥꯁꯨ ꯄꯥꯎꯈꯨꯝꯂꯛꯏ꯫ "ꯍꯥ ꯏꯕꯦꯝꯃ, ꯅꯄꯥꯎ ꯇꯥꯗꯕ ꯅꯠꯇꯦ ꯇꯥꯖꯔꯦ꯫ ꯑꯀꯣꯡꯖꯥꯝꯕ ꯅꯤꯡꯊꯧ ꯑꯩꯗꯤ ꯀꯣꯔꯧ ꯃꯥꯂꯦꯝꯅ ꯃꯝꯈꯤꯗꯧꯕꯅ ꯆꯤꯉꯨ ꯊꯥꯡꯖꯤꯡꯒꯤ ꯉꯥꯁꯤꯡ 100, ꯁꯥꯁꯤꯡ 100 ꯐꯥꯕ ꯉꯝꯍꯧꯔꯣꯏꯗꯧꯔꯦ꯫ ꯆꯦꯛꯂꯥꯒꯨꯝ ꯆꯤꯟꯗꯤꯟꯅ ꯄꯣꯝꯕꯤꯒꯨꯝ ꯆꯤꯂꯣꯛꯅꯕ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯑꯩꯒꯤ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ ꯂꯩꯔꯝꯃꯣ, ꯍꯣꯔꯦꯟ ꯎꯅꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯒꯦ ꯑꯀꯣꯡꯖꯥꯝꯕ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯌꯧꯔꯛꯂꯦ꯫ ꯁꯥꯁꯤꯡ 100, ꯉꯥꯁꯤꯡ 100 ꯐꯥꯒꯗꯕꯒꯤ ꯁꯥꯒꯤ ꯁꯥꯔꯝ ꯈꯤꯕꯤꯛ ꯊꯤꯡꯖꯤꯜꯂꯦ꯫ ꯂꯥꯡꯒꯣꯏ ꯁꯒꯣꯜꯒ ꯂꯣꯏꯅꯅ ꯃꯅꯨꯡꯗ ꯊꯥꯗꯣꯛꯂꯦ꯫ ꯁꯥꯁꯤꯡ 40 ꯁꯨꯔꯛꯂꯕꯗ ꯀꯣꯔꯧ ꯃꯥꯂꯦꯝꯅ ꯃꯝꯈꯤꯒꯗꯧꯔꯦ꯫ ꯑꯁꯤ ꯈꯜꯂꯨꯕ ꯈꯥꯝꯕꯤ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯃꯩꯔꯝ ꯍꯧꯔꯛꯂꯦ꯫ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯥ ꯐꯒꯠꯂꯛꯂꯕꯗ ꯁꯥꯁꯤꯡ ꯑꯃꯠꯇ ꯉꯥꯏꯔꯕꯗ ꯁꯉꯥꯏ ꯑꯃꯣꯝ ꯑꯃ ꯈꯥꯝꯕꯤ ꯃꯩꯔꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯃꯩꯔꯤ ꯂꯥꯅ ꯆꯣꯡꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯁꯉꯥꯏ ꯂꯥꯕ ꯑꯃꯗꯤ ꯃꯩꯔꯤ ꯂꯥꯅ ꯆꯣꯡꯈ꯭ꯔꯦ꯫
Sangai laba yengna sangai amomduna kaplaga. Hai bungo, nahakna nipanina khambi mairi lana chongkhre. Laibak thibi aidi khambi mairi lana chongamdana leirido. Ngasi korong nong apam nungsi setna khainok tamlam laboire. Sangai amomdugi mapau tabada sangai labana mapau melai. Hai bema, nang bukan gening bani. Khambi mairi na wang khibana mainung dalak ngamdre. Ningol na yai bimang batarabasu mathangi mapuk langon amada loktak khongbanda ningol na tingthau poron oiraga sangai aina kaurel sanbu oiraga sanjafam tinasiko. Asi hairaga sangai labadusu kaplaga pangmelai. Akong jambana sangai amomdo farabada sasing jama sukre. Malem na mamlakpa akong jamba ningthawna mong bamaran yairom da khongdoirakle. Somda na kamdauri fawoi bilairim bina akong jambagi sangai da charai fiman setuna sumang maton da leplaga laurai. Ha ibungo akong jamba bulay tabra. Ningol ay nakauzariba se tarabadi chinggoy na pawamukta menasi. Asi hay na laurakpa akong jambagi mama thoiding jambi thorakle. Ani do away akum taw na rai. Kigi angamba kanagi mamom no nangbo. Ay di moirang dalay bini akong jambalay tabra. Torbung da sadan bajat kibadagi haujik pawo kongdoy raktri. Pare adudi mahalak pangay bo oina ngasidi mafam sida ay ahing yarik lagi. Ngamsadre aduma mafam sida di lekpa yaroy. Adudi kauren sangon da leke. Sakthi binang gumbana kauren sangon da lekpadi matik nate. Thiri bana saktuga karigi lekpa. Phawoi lairem bina lekchage haidona haizabadu yaba kauba laitre. Hanjin hanjin fanangang narabastu yaba kauba laite. Pambay laitrabada chatlagi adudi haizinaraga sangonda tumina changlaga phawoi bilairem bidu ahing yarikle. Akong jambagi mama thoiding jambidi phawoi bilairem bina sangonda lekle haiba khanglamde. Phawoi bilairem bidi wakhal nungaitana sangonda ahing du yarikli. Ahing ichik hunba matam phawoi bilairem bi tumthakre. Phawoi bina tumbadu moirang kasa ariba chingu thangjingna mamit chamana uraboy mana chamana taraboy. Phawoi bilakna ruge khandona ahing aduda thangjingna kai onduna lai. Phawoi bina tumlingaida chingu thangjingna pamba kairen gi saktam lauraduna pamba chegap chonglaga phawoi bibu lakke taurakle. Phawoi bilairem bi pamba kaidubu ubada hikna hikna kaplakle. Phawoi bina kappa ubada pamba kaidu mafam khangdana mangkhre. Kaidu hek mangkhibaga phawoi bi yum sida kuina laikhraroi khan magi thikraba saklondodagi magi asengba fajaba saktamda safong laktona haujikti akong jambagi sumangda leplaga tumduna laibi akong jambagi mama thoiding jambi butana balaurai. Hai thoiding jambi taribra thora ulaw nanga iga kanana heli fajaba tana silaw. Asi hairaga laurakpa tumduna laibi thoiding jambi do mikap thorakle. Ngasai gi ikai khangdabi maithabi do haujik fawba chatri male amtabu furukhige dahe asi khaladuna thong hangdoktuna thorakle. Mana thorakpa matamdadi chenglau sakna henbi nuja amagi langonda charai fingau set phawoi bilairem bidu leplaga lairami. Madu ubada ngakpana masadu khamthengli. Sumangdugi akoibadana numit lising thokpagum nganduna lay. Madu ubada tu chungkhiba khanghaude thoiding jambi. Namu taibang mi nate chingu laini irai laina khangi. Khuru khudakun makhut ani lonaduna lale haiduna
ꯑꯀꯣꯡ ꯖꯥꯝꯕꯒꯤ ꯃꯃꯥ ꯊꯣꯏꯗꯤꯡ ꯖꯥꯝꯕꯤꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯍꯥꯏꯖꯕꯗꯨ ꯃꯋꯥ ꯂꯧꯔꯝꯗꯦ꯫ ꯌꯥꯝꯅ ꯁꯥꯎꯅ ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯅ "ꯅꯆꯥꯅꯨꯄꯥ ꯂꯥꯛꯂꯒ ꯇꯝꯖꯧ, ꯑꯩꯗꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯥꯒꯤ ꯆꯔꯩ ꯐꯤꯉꯧꯕꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯕꯗ ꯑꯀꯣꯡ ꯖꯥꯝꯕꯒꯤ ꯁꯨꯃꯥꯡꯗꯨꯗ ꯐꯧꯅ ꯆꯤꯡ ꯄꯩꯕꯒꯨꯝ ꯄꯩꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥꯏꯗꯨ ꯃꯈꯥ ꯄꯥꯡꯅ ꯑꯣꯟꯗꯨꯅ ꯍꯟꯅ ꯃꯨꯛꯇ ꯌꯦꯡꯂꯝꯗꯅ ꯂꯥꯛꯏ꯫ ꯐꯥꯋꯣꯏꯕꯤꯅ ꯈꯣꯡꯗꯣꯏꯔꯛꯄ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜ ꯂꯥꯟꯒꯤ ꯊꯧꯔꯥꯡꯂꯕꯗ ꯂꯥꯏꯖ ꯏꯁꯤꯡꯅ ꯏꯍꯧꯔꯛꯄꯅ ꯐꯥꯋꯣꯏꯕꯤ ꯂꯥꯟꯕ ꯉꯝꯗꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯂꯥꯏꯖ ꯏꯁꯤꯡ ꯅꯪꯅ ꯏꯍꯧ ꯀꯟꯕꯅ ꯑꯩꯗꯤ ꯂꯥꯟꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯑꯩꯕꯨ ꯂꯥꯟꯕꯤꯅꯕ ꯈꯣꯌꯨꯝ ꯂꯥꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯏꯁꯤꯡ ꯑꯔꯨꯕ ꯇꯥꯛꯎ ꯇꯥꯛꯄ ꯉꯝꯕꯗꯨ ꯑꯩꯅ ꯊꯧꯖꯥꯜꯕꯤꯔꯒꯦ." ꯑꯁꯨꯝꯅ ꯐꯥꯋꯣꯏꯕꯤꯅ ꯍꯥꯏꯔꯛꯄꯗꯨ ꯁꯖꯤ ꯑꯃꯅ ꯇꯥꯔꯗꯨꯅ "ꯏꯃꯥ, ꯅꯆꯥ ꯁꯖꯤ ꯃꯤꯔꯣꯏ ꯍꯩꯕꯤ ꯑꯩ ꯂꯩꯔꯤꯗꯣ, ꯏꯃꯥꯅ ꯋꯥꯔꯤꯕꯗꯨ ꯋꯥꯕꯤꯒꯅꯨ꯫ ꯅꯅꯥꯏ ꯁꯖꯤ ꯑꯩꯅ ꯑꯊꯦꯟꯕ ꯑꯔꯨꯕ ꯇꯥꯛꯆꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯁꯖꯤꯗꯨꯅ ꯈꯔ ꯂꯨꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯨꯝꯃꯣ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯁꯤꯜꯂꯤ꯫ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯨ ꯁꯖꯤꯅ ꯇꯥꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯀꯣꯡ ꯖꯥꯝꯕ ꯁꯥꯗꯥꯟꯕ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯌꯧꯔꯛꯄꯗ ꯁꯨꯃꯥꯡꯗ ꯐꯧꯅ ꯆꯤꯡꯗꯨꯝ ꯄꯩꯕꯒꯨꯝ ꯄꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯄꯂꯦꯝ ꯃꯃꯥꯒ ꯄꯥꯎ ꯍꯪꯅꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯊꯣꯔꯛꯂꯦ꯫ ꯐꯥꯋꯣꯏꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯃꯥꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯇꯝꯗ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯨꯔꯦꯜꯗ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈꯤꯕꯗꯨ ꯎꯔꯛꯏ꯫ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯏꯁꯤꯡꯗ ꯂꯨꯞꯊꯈꯤꯕꯗꯨ ꯎꯕꯗ "ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯑꯀꯣꯡ ꯖꯥꯝꯕ ꯑꯩꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯔꯔꯣꯏ, ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯂꯔꯣꯏ, ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯂꯔꯣꯏ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯡ ꯖꯥꯝꯕ ꯀꯞꯂꯛꯂꯦ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯈꯣꯌꯨꯝ ꯂꯥꯏ ꯀꯅꯥ ꯂꯩꯕꯒꯦ? ꯑꯀꯣꯡ ꯖꯥꯝꯕ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯀꯟꯕꯤꯌꯨ." ꯁꯖꯤꯗꯨꯒꯤ ꯍꯥꯛꯇꯛꯇ ꯌꯥꯋꯥ ꯃꯥꯕꯨ ꯃꯤꯅꯝꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯨꯞꯄ ꯍꯧꯔꯛꯂꯦ꯫ ꯀꯦꯒꯦ ꯑꯀꯣꯡ ꯖꯥꯝꯕꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯅꯥꯎꯁꯦꯛ ꯑꯃ ꯆꯣꯡꯊꯣꯔꯛꯂꯒ "ꯂꯥꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯗꯃꯛ ꯋꯥꯕꯒꯦ? ꯅꯅꯥꯏ ꯑꯩ ꯂꯩꯖꯩ, ꯑꯩꯗ ꯅꯠꯇꯦ, ꯀꯣꯡꯒ꯭ꯔꯦꯡ, ꯇꯧꯗ꯭ꯔꯥꯡꯒꯣꯡ ꯃꯈꯣꯏꯁꯨ ꯂꯩ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯇꯧꯗ꯭ꯔꯥꯡꯒꯣꯡꯅ ꯅꯧꯖꯥꯎ ꯑꯣꯏꯔꯦ, ꯀꯣꯡꯒ꯭ꯔꯦꯡꯅ ꯋꯥꯀ꯭ꯌꯩ ꯍꯤꯖꯥꯎ ꯑꯣꯏ, ꯅꯥꯎꯁꯦꯛꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯅꯥꯎꯁꯦꯛꯅ ꯃꯈꯣꯡ ꯇꯔꯨꯛꯅ ꯐꯥꯋꯣꯏꯕꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯂꯥꯏꯖ ꯏꯄꯥꯛꯊꯛꯇ ꯇꯥꯎꯈꯠꯂꯛꯂꯦ꯫ ꯀꯣꯡꯒ꯭ꯔꯦꯡꯅ ꯍꯤ ꯑꯣꯏꯗꯨꯅ ꯃꯊꯛꯇ ꯍꯥꯞꯀꯠꯂꯦ, ꯇꯧꯗ꯭ꯔꯥꯡꯒꯣꯡꯅ ꯅꯧꯖꯥꯎ ꯑꯣꯏꯗꯨꯅ ꯍꯣꯟꯖꯤꯜꯂꯛꯂꯒ ꯑꯀꯣꯡ ꯖꯥꯝꯕꯒꯤ ꯃꯥꯡꯗ ꯐꯥꯋꯣꯏꯕꯤ ꯊꯝꯂꯔꯦ꯫ ꯍꯦꯛ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄꯗ ꯃꯥꯕꯨ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯀꯨꯝꯊꯧ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯈꯤꯕꯤ ꯁꯖꯤꯗꯨ ꯌꯦꯡꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯩꯊꯔꯒ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ "ꯍꯥꯏ ꯁꯖꯤ ꯃꯤꯔꯧ ꯍꯩꯕꯤ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯋꯣꯏꯕꯤ ꯑꯩꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯏꯔꯥꯛꯅꯕꯅꯤ꯫ ꯑꯩꯃꯛꯇꯅ ꯂꯥꯟꯗꯕꯃꯛ ꯑꯣꯏꯔꯕꯗꯤ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕꯤ, ꯍꯥꯗ ꯁꯖꯤ ꯃꯤꯔꯧ ꯍꯩꯕꯤ, ꯅꯪꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯍꯧꯕ ꯅꯣꯏꯅꯨ ꯐꯧꯗꯨ ꯆꯥꯒꯦ ꯅꯤꯡꯂꯕ ꯅꯆꯤꯜ ꯅꯔꯩ ꯑꯃꯗꯤ ꯅꯌꯥꯁꯨ ꯀꯦꯟꯕ ꯑꯣꯏꯌꯨ." ꯑꯁꯤ ꯀꯣꯔꯧꯅꯨꯡꯗꯒꯤ ꯁꯖꯤꯛꯅ ꯐꯧ ꯆꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯒꯤ ꯃꯃꯤꯠꯇ ꯁꯝꯂꯞꯄ ꯂꯥꯏꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯔ ꯎꯍꯜꯂꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯥꯗ ꯏꯊꯤꯜ ꯑꯃ ꯐꯥꯎꯏ꯫ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥꯅ "ꯉꯁꯤ ꯑꯩꯅ ꯎꯔꯤꯕ, ꯍꯧꯖꯤꯛ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯒ ꯂꯣꯏꯅ ꯃꯔꯤ ꯂꯩꯅꯩ꯫ ꯂꯩꯅꯗꯕꯗꯤ ꯇꯧꯔꯣꯏ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯠꯇ ꯅꯠꯇꯦ ꯎꯔꯤꯕꯁꯤꯡꯁꯦ꯫ ꯄꯥꯃꯦꯜꯅ ꯂꯥꯏꯔꯦꯟ ꯑꯣꯛꯅꯕꯗ ꯐꯥꯋꯣꯏꯕꯤ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯀꯗꯥꯏꯗꯅꯣ ꯑꯆꯧꯕ ꯑꯩꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ꯫ ꯉꯁꯤ ꯃꯥꯅ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯆꯩꯅꯅꯤ, ꯆꯩꯕꯤꯅꯤ, ꯆꯩꯊꯦꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ
ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯐꯥꯎꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯄꯥꯃꯦꯜꯒꯤ ꯃꯐꯝꯗ ꯆꯩꯕꯤ ꯆꯩꯊꯦꯡꯕꯤꯒꯗꯣꯏꯅꯣ? ꯑꯩꯅ ꯎꯗꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯤ꯫ ꯎꯐꯝꯗꯤ ꯊꯣꯛꯄꯅꯤ, ꯈꯪꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯐꯔꯦ, ꯍꯦꯟꯅ ꯋꯥꯆꯨꯝ ꯁꯨꯅ ꯈꯪꯅꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯩ ꯉꯥꯏꯔꯒꯦ꯫ ꯂꯩꯅꯔꯤꯕ ꯌꯦꯠꯅꯔꯤꯕ ꯃꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯃꯅꯨꯡ ꯌꯧꯅ ꯈꯪꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕꯤ ꯁꯤꯟꯊꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯕ ꯑꯃ ꯌꯥꯎꯔꯦ꯫ ꯀꯥꯏꯗꯒꯤꯅꯣ ꯐꯥꯎꯋꯩꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯂꯥꯝꯁꯤꯜꯂꯛꯂꯤꯕꯁꯦ? ꯑꯁꯤ ꯈꯟꯅ ꯈꯟꯅ ꯐꯥꯎꯋꯩꯕꯤ ꯂꯥꯏꯔꯦꯝꯕꯤꯗ ꯃꯆꯤꯟꯗ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯄꯁꯤꯗꯅꯤ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯖꯩ ꯍꯥꯏꯕꯇꯅꯤ ꯅꯤꯡꯊꯝ ꯁꯥꯏꯍꯧ ꯑꯣꯏꯔꯛꯄ, ꯅꯤꯡꯊꯝ ꯊꯥ ꯆꯪꯂꯛꯄꯒꯤ ꯅꯣꯡ ꯉꯥꯟꯒꯗꯕꯁꯨ ꯐꯅ ꯋꯥꯠꯂꯤ꯫ ꯂꯂꯩꯃ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯔꯥꯏꯂꯩꯃ ꯐꯣꯏꯗꯤꯡ ꯂꯝꯃꯤꯠ ꯆꯨꯝꯕꯤꯗꯨ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯏꯅꯧ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯈꯤꯕꯅ ꯈꯣꯏꯅꯧꯗꯤ ꯆꯤꯡꯉꯨ ꯂꯥꯏꯔꯨꯞ ꯇꯤꯟꯕꯁꯨ ꯀꯥꯎꯔꯦꯗꯣ꯫ ꯅꯨꯡꯁꯤꯗ ꯏꯇꯥ, ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥ ꯅꯥꯏ ꯑꯣꯏꯗꯨꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯈꯪꯂꯛꯇ꯭ꯔꯕꯤ ꯈꯣꯏꯅꯧ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯀꯗꯧꯔꯦ꯫ ꯈꯣꯏꯅꯧꯅ ꯇꯥꯛꯏꯅ ꯌꯥꯋꯥꯃꯛꯇꯕꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯜꯂꯝꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯗꯣꯏꯔꯛꯄꯅꯤ ꯈꯣꯏꯅꯧ꯫ ꯏꯅꯨꯡꯕꯁꯤ ꯈꯣꯡ ꯌꯩꯗ꯭ꯔꯤꯉꯩ, ꯑꯉꯥꯟꯕ ꯃꯥꯅ ꯁꯥꯐꯣꯡꯗ꯭ꯔꯤꯉꯩ ꯆꯠꯂꯣ ꯈꯣꯏꯅꯧ, ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗ ꯄꯥꯠꯀꯤꯅ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯁꯒꯣꯜꯅ ꯆꯥꯛꯇꯥꯔꯝꯒꯅꯤ꯫ ꯂꯥꯡꯒꯣꯏ ꯁꯒꯣꯜꯗꯨꯅ ꯆꯥꯛꯇꯥꯕꯗ ꯄꯥꯠ ꯃꯄꯥꯜꯗ ꯍꯧꯕ ꯆꯔꯣꯠꯇꯨ ꯁꯣꯏꯗꯅ ꯆꯤꯟꯗꯝꯂꯝꯒꯅꯤ꯫ ꯂꯥꯡꯒꯣꯏ ꯃꯥꯅ ꯆꯥꯕ ꯃꯆꯤꯟꯖꯥꯛꯇꯨ ꯐꯣꯏꯗꯨꯅ ꯅꯥꯄꯤ ꯈꯨꯗꯥꯝ ꯑꯃ ꯄꯨꯔꯛꯎ, ꯑꯗꯨꯒ ꯀꯥꯡꯖꯩꯕꯨꯡꯒꯤ ꯈꯥ ꯊꯪꯕꯗ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯊꯥꯎꯋꯣ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯕ ꯁꯒꯣꯜ ꯀꯥꯡꯖꯩꯁꯦ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ, ꯂꯧ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯟꯅꯒꯗꯧꯔꯤ, ꯁꯒꯣꯜ ꯉꯥꯎꯒꯗꯧꯔꯤ, ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯒꯗꯧꯔꯤ, ꯁꯒꯣꯜ ꯁꯌꯥꯡꯊꯛꯇꯒꯤ ꯏꯟꯊꯕꯁꯨ ꯀꯌꯥꯅꯤ ꯊꯣꯛꯀꯗꯕ꯫ ꯃꯗꯨ ꯊꯣꯛꯇꯅꯕ ꯈꯣꯏꯅꯧ ꯅꯪꯅ ꯍꯣꯠꯅꯧꯗꯣ꯫ ꯃꯤꯑꯣꯏ ꯈꯨꯖꯤꯡ ꯈꯔꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯥꯟꯖꯗꯕ ꯀꯥꯡꯖꯩꯔꯣꯟ ꯀꯌꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯅꯪꯅ ꯀꯜꯂꯝꯃꯨ ꯈꯣꯏꯅꯧ ꯊꯝꯕꯥꯜ ꯁꯅꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯂꯩꯃ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯔꯥꯏꯂꯩꯃꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯃꯥꯡꯈꯤꯕꯒ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯕꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ꯫ ꯀꯔꯝꯕ ꯆꯤꯡꯉꯨꯃꯥꯒꯤ ꯈꯣꯌꯨꯝ ꯅꯣꯡꯗꯝ ꯈꯨꯠ ꯑꯀꯟꯕꯅꯣ? ꯇꯥꯏꯕꯪ ꯑꯩꯕꯨ ꯆꯤꯡꯉꯨ ꯂꯥꯏꯒꯤ ꯂꯥꯡꯕꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅ ꯈꯪꯂꯤꯕ ꯂꯥꯏꯋꯥꯁꯤꯗꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯊꯦꯡꯅꯈꯤꯕꯤ ꯆꯤꯡꯃꯤ ꯏꯕꯦꯟꯗꯨꯗꯒꯤ ꯏꯁꯥ ꯉꯥꯛꯊꯣꯛꯅꯕ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯂꯥꯏꯋꯥ ꯇꯤꯟꯋꯥꯗꯨ ꯈꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯁꯛꯇꯝ ꯂꯣꯠꯁꯤꯟꯅꯕ ꯇꯉꯥꯏ ꯐꯗꯅ ꯂꯨꯔꯕ ꯇꯥꯟꯖꯥꯗ ꯑꯋꯥꯕ ꯇꯥꯔꯝꯗꯥꯏꯗ ꯃꯗꯨꯗꯒꯤ ꯏꯁꯥ ꯀꯟꯖꯅꯕ ꯑꯩꯅ ꯂꯥꯏꯋꯥꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯂꯥꯏꯋꯥꯁꯤꯅ ꯑꯩ ꯏꯁꯥ ꯉꯥꯛꯊꯣꯛꯆꯕ ꯑꯣꯏꯔꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯊꯧꯗꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩ ꯂꯥꯏꯄꯣꯛ ꯅꯠꯇꯦ, ꯑꯩꯗꯤ ꯄꯤꯗꯣꯟꯕꯤꯅꯤ꯫ ꯃꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯑꯩꯕꯨ ꯁꯤꯟ ꯄꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯕꯗꯨꯗꯤ ꯑꯩ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯔꯥ ꯂꯩꯖꯗꯕ ꯀꯥꯡꯖꯩꯔꯣꯏꯁꯤꯡꯕꯨꯗꯤ ꯑꯩ ꯀꯟꯒꯗꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯨꯃꯤꯟ ꯊꯣꯔꯛꯂꯒ ꯂꯥꯏꯅ ꯍꯥꯏꯔꯝꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯗꯣꯝ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯥꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯁꯒꯣꯜ ꯑꯉꯧꯕ ꯐꯖꯈ꯭ꯔꯕ ꯑꯃ ꯊꯥꯕꯜ ꯃꯉꯥꯜ ꯂꯤꯁꯤꯡ ꯊꯣꯛꯄꯒꯨꯝ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯤꯠꯅ ꯎꯔꯦ꯫ ꯁꯒꯣꯜꯅ ꯍꯧꯅ ꯃꯗꯣꯝ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗꯨꯗ ꯈꯣꯡꯂꯤꯕꯗꯨꯁꯨ ꯃꯍꯥꯛ ꯃꯅꯥꯅ ꯇꯥꯔꯦ꯫ ꯁꯒꯣꯜꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯂꯥꯡꯒꯣꯏ ꯁꯒꯣꯜꯗꯨꯅ ꯆꯥꯛꯇꯥꯔꯤꯕ ꯃꯐꯝꯗꯨ ꯇꯥꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯁꯥꯗ ꯊꯣꯏꯅ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ꯫ ꯁꯒꯣꯜꯗꯨ ꯌꯦꯡꯕꯇꯗ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯃꯤꯠꯀ ꯄꯨꯡꯊꯟ ꯊꯜꯂꯤ꯫
ꯁꯒꯣꯜꯗꯨꯁꯨ ꯂꯦꯝꯖꯕ ꯁꯥꯖꯠꯅ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯃꯣꯡ ꯍꯥꯗꯅ ꯂꯩ꯫ ꯁꯑꯣꯡ ꯁꯥꯗꯥ ꯅꯤꯡꯊꯤꯖꯩ, ꯀꯨꯆꯨ ꯀꯨꯃꯦꯟ ꯏꯇꯣꯞ ꯇꯣꯞꯄꯤ, ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯔꯗꯅ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯝꯕꯥꯜ ꯊꯤꯜꯂꯤ, ꯊꯝꯕꯥꯜ ꯁꯥꯠꯂꯤ꯫ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯂꯥꯡꯒꯣꯏ ꯁꯥꯃꯥꯗꯤ ꯉꯧꯔꯦꯟꯕꯅꯤ꯫ ꯁꯒꯣꯜꯗꯨꯅ ꯄꯠꯄꯥꯟꯗ ꯍꯧꯔꯤꯕ ꯆꯔꯣꯠ ꯑꯃꯗꯤ ꯁꯖꯤꯛꯁꯤꯡꯗꯨ ꯆꯥꯔꯤ꯫ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯁꯖꯤꯛ ꯆꯥꯔꯝꯕꯗꯒꯤ ꯃꯉꯛꯇꯨ ꯅꯣꯟꯈꯠꯂꯛꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯡꯒꯣꯏ ꯃꯥꯕꯨ ꯌꯦꯡ ꯊꯝꯕꯥꯜ ꯁꯅꯥꯅ ꯈꯨꯔꯨ ꯈꯨꯗꯛꯀꯨꯟ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯁꯒꯣꯜ ꯃꯥꯅ ꯆꯥꯔꯤꯕꯗꯨ ꯈꯔ ꯐꯨꯛꯆꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯖꯔꯒ ꯆꯔꯣꯠ ꯑꯃꯗꯤ ꯅꯥꯄꯤꯁꯤꯡꯗꯨ ꯃꯅꯥ ꯌꯥꯎꯅ ꯐꯨꯛꯂꯒ ꯍꯧꯖꯤꯛꯇꯤ ꯃꯣꯏꯔꯥꯡ ꯀꯥꯡꯖꯩꯕꯨꯡ ꯇꯝꯅ ꯃꯗꯣꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯣꯡꯉꯥꯟꯕ ꯇꯥꯔꯦ ꯈꯟ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ꯫ ꯁꯖꯤꯛ ꯊꯕꯥ ꯁꯤꯟꯅꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥꯡꯖꯩꯕꯨꯡꯗꯨ ꯌꯧꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯆꯔꯣꯠ ꯑꯃꯗꯤ ꯅꯥꯄꯤꯗꯨ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯥꯡꯖꯩꯕꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯥꯔꯝꯂꯒ ꯀꯦꯒꯦ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩ, ꯃꯣꯏꯔꯥꯡ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯟꯊꯕ ꯂꯩꯇꯅ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯛꯏ꯫ ꯉꯁꯤ ꯃꯥꯅ ꯄꯥꯡꯂꯤꯕ ꯁꯤꯟꯊꯥꯁꯤꯗꯤ ꯆꯤꯡꯉꯨ ꯂꯥꯏꯅ ꯇꯦꯡꯕꯥꯡꯕꯅ ꯀꯅꯥꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯂꯦ꯫ ꯊꯝꯕꯥꯜ ꯁꯅꯥ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯃꯥꯟꯅꯕꯤ ꯆꯅꯤꯡꯕꯨ ꯍꯧꯗꯣꯛꯂꯒ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗ ꯈꯨꯠꯇ ꯌꯦꯟꯗꯥꯏ ꯄꯥꯏ ꯀꯧꯈꯥ ꯇꯥꯟꯕ ꯈꯣꯡꯗꯣꯏꯈ꯭ꯔꯦ꯫ ꯀꯣꯔꯧꯁꯤꯡꯕꯨ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯁꯒꯣꯜ ꯀꯥꯡꯖꯩ ꯃꯁꯥꯅ ꯄꯥꯡꯊꯣꯛꯀꯗꯕ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯄꯅꯥꯒꯤ ꯀꯥꯡꯖꯩꯔꯣꯏꯁꯤꯡꯗꯨ ꯄꯨꯟꯁꯤꯟꯅꯔꯒ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯧꯔꯥꯏꯃꯤꯟꯅꯔꯤ꯫ ꯑꯔꯥꯕꯅ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯂꯨꯆꯤꯡꯕ, ꯈꯨꯟꯈꯥ ꯄꯅꯥꯒꯤꯅ ꯁꯂꯥꯏ ꯉꯥꯟꯕ, ꯃꯥꯒꯤ ꯃꯥꯒꯤ ꯂꯝꯄꯥꯛ ꯃꯐꯝ ꯆꯥꯕ ꯌꯦꯡ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯨꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯧꯔꯥꯏꯔꯝꯃꯤ꯫ ꯀꯣꯔꯧ ꯃꯥꯒꯤ ꯃꯉꯥꯜꯅ ꯇꯥꯏꯕꯪ ꯊꯃꯣꯏ ꯈꯨꯗꯤꯡꯗ ꯌꯦꯅꯤꯡ ꯍꯨꯜꯍꯜꯂꯤ꯫ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯡꯖꯩꯔꯣꯏꯁꯤꯡꯗꯨ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯔꯤ꯫ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯂꯥꯡꯏ꯫ ꯌꯥꯡꯗꯧ ꯂꯝꯕꯤꯗꯁꯨ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯈꯨꯔꯨꯞ ꯊꯧꯕꯒꯤ ꯃꯈꯣꯜꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯅ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯈꯨꯔꯨꯞ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯇ ꯄꯨꯝꯂꯥꯡ ꯂꯥꯡ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟ ꯃꯆꯤꯗ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯂꯥꯡꯒꯣꯏ ꯁꯒꯣꯜꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯉꯥꯎꯁꯤꯟꯅꯕ ꯈꯔꯗꯤ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯐꯥꯎ ꯌꯥꯎꯏ꯫ ꯄꯨꯝꯂꯥꯡ ꯂꯥꯡꯏ꯫ ꯅꯍꯥ ꯑꯍꯜ ꯈꯔꯁꯨ ꯀꯥꯡꯖꯩꯔꯣꯏꯁꯤꯡꯅ ꯁꯒꯣꯜ ꯑꯧꯔꯥꯏꯕ ꯃꯈꯣꯏ ꯃꯁꯦꯟ ꯁꯥꯟꯅꯕꯗꯨ ꯊꯑꯣꯏꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯆꯠꯂꯒ ꯌꯦꯡꯏ꯫ ꯍꯟꯗꯛꯀꯤ ꯈꯨꯟꯈꯥ ꯄꯅꯥꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯁꯂꯥꯏ ꯉꯥꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯣꯏꯔꯥꯡ ꯄꯥꯈꯪꯅꯤ꯫ ꯃꯤꯌꯥꯝꯅ ꯇꯠꯇꯅ ꯁꯣꯟꯅꯩ꯫ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ꯫ ꯂꯥꯏꯔ ꯅꯪꯅ ꯍꯧꯔꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯈꯤꯅꯤ꯫ ꯁꯒꯣꯜ ꯀꯥꯡꯖꯩꯔꯣꯏꯁꯨ ꯑꯣꯏ, ꯁꯨꯕꯁꯨ ꯀꯜꯂꯤ, ꯃꯁꯥꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯂꯩꯇꯦ꯫ ꯂꯨ ꯊꯨꯝꯕꯁꯨ ꯆꯠꯂꯤ, ꯉꯝꯅ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯩ꯫ ꯀꯌꯥꯗ ꯃꯊꯧꯅꯥ ꯂꯩꯔꯤꯕ, ꯀꯌꯥꯗ ꯍꯣꯠꯅꯕ ꯀꯜꯂꯤꯕ, ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯄꯂꯦꯝ ꯄꯟꯊꯧ ꯀꯌꯥꯅ ꯁꯂꯥꯏ ꯉꯥꯟꯕꯕꯨ ꯃꯆꯥ ꯃꯌꯥ ꯑꯣꯏꯅꯤꯡꯕ ꯀꯌꯥꯅꯤ꯫ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯈꯨꯟꯈꯥ ꯄꯅꯥꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩꯔꯣꯏꯁꯤꯡꯗꯨ ꯑꯌꯨꯛ ꯑꯗꯨꯗ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯧꯔꯥꯏꯔꯤ꯫ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯗ ꯋꯥꯕ ꯆꯣꯛꯊꯕ ꯂꯩꯇꯦ꯫ ꯂꯣꯛꯇꯥꯛꯇꯒꯤ ꯁꯤꯠꯆꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅꯒ ꯌꯩꯕꯗ ꯃꯈꯣꯏꯗꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯂꯥꯡꯒꯣꯏ ꯁꯒꯣꯜꯁꯤꯡꯗꯨꯁꯨ ꯂꯝꯄꯥꯛꯇꯨ ꯀꯣꯏꯅ ꯀꯥꯡꯗ꯭ꯔꯨꯝꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯆꯦꯜꯂꯤ꯫